Kaman nung may kawain na nung may kawain kap kaya. Kaman doon lang kayo ni hay man hay o. Mama di am hay day niya. Kaman doon kayo. Kap na diba? Kap na diba? Nung may kawain kap kaya post taro ni. Sum do ma le khut ka di yam la. Magi masaje mangao yam thiba. Khoi miyam sang laknabase khara waiba si angagi mangao thimandana. Andana macha mangao thibase ki dum anamba matamda angangje chenau kumba dai chathohan ganugumba yum chaji chek lauji dai macha je semlam khare helena macha sigida wabada mana lam khare ngau sakhram mangao thiena dukidi yam na hairam ga poni da sumaina ka leitaba ta tawraga mina ka leisu mayam ka katpa khotpa tawbase mane am pamjayeba mai masada adu mai di maning yam thungna pamna sakhi adu ai di isa pikpasimaga aiga lehobase sikhaktang gi khara wai habdi mana loi honarami imung manung ima baba lairiba tawiba mayam je subo nomba yam kallima no mata mai masaje pothara leiru yade sudawgi nomdawgi ama khangde dum yam mawaba habdu oideba aduna hꯧjikti ahoba ngata ngaire ma leitabadagi ima labaki damaku sibuki damak nangna wabiri kaigino gumba aingonda mana haise sakhino khokino habasidako mana yumde loi purambanina awat na ngari yumbaji hangaurada hiditi Imphal Mayolдagi Imphal Eastlomda kilometer 12 rom chatlaga leiba Oksu Ningthemcha Khul haraga khangnaba mafam asidagi Manipur miyamgi damak mangjil thana chatkhiba athauba Yumnam Surjit Kumar Maitaina Khamen Loki laibak thiba thaudokta thawaina pontha pikhre Apokpi nungshiraba loinabi loinana machanupa amadi nungshiraba imung manung marup mapang punamaktagi ima leibakna mahele khanduna punamaki yaifanabagi damak masagi oijaba pumba thadoklamlaga khun ngakpa chatkibani suba nomba tandaba masagi humang mamaltana yum asibu mima nanaba chingkhatpiramba athaubana ima leibak punu shibana punamaktagi heli haina mayeklana manipur miyamda utlamkhiba asimak tungda lakadorba charul surul kayana ningsingduna lehoragani Singjamai 360 na athauba asigi imung manunga unajaduna wari watai ngahak sajaduna imung manungi penraba kholau khara thamoinungda chetna pujarakhiba episode miyamda share tawjari video asibu loiba fawba yengbiduna imung manungi awabada saruk yaminasi loinana angamba mateng pangminasi Imagi mingdo amtang thambiyo mayam da han khomdo yumnam ongbi olgadoi ni ba ima pabung di leiribra ipuriba athauba yumnam Surjit Kumar leiba nupi ohum nupa ani maga ani ado yamba Surjit Kumar sina kaya mana ani suba yai mo oiba kai sinpham gadi pairami ma sinpham mai se longmi haitare afang suba dum yung kai chab ju dum chali ko ami gi thabak lak ko ding mak ta ma di mana dum suda ba yaw de dum sui ko cha so haiba haigal le ba yam ado yung kai su pa le ko yama Surjit Kumar sa yung kai su pa mana loi puram ni mung ji ti ma lai tra na loi na Khameloki thodok ta lai ta bo de ne Khameloki thodok tu da 마제 마상암드다는 술라이브네바 아데도 마나 삿키노 이붕어 삿키노 하비나 이나 아도 마나 삿카니 가시 떠오르 하라 삿키브네 이마다 만남 남비요 코피요거디 하람브라 카마이도 하이 남비기 남버디 이마가 아두이 마통다 폰다 파우 파우나버 코 빰다 라이기드레 좀 아이게디 파우나드레 마얌보 호에디 마이 누피 호에게디 파우나 아이디 폰 바이다바 아도 마이 바이비람바 폰들이 좀 팡브라 이마나 팡드레 좀 로그레 모이나 좀 로그레 마제 까리 하이가담 카라데 좀 마제 좀 볼락바다기 마나 닝악바제 통들이 복데 좀 떠걸래 마제 마나 짠바 타박가 구딩막세 마 좀 zatkane나 좀 시캉캉바 마데 좀 레이 마이 마싱 마 좀 레제 마 소나칸기 코이나 락자리바 모펌세
ꯑꯣꯛꯁꯨ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯜ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯀꯣ ꯏꯃꯥ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯆꯤꯡꯅꯁꯨ ꯑꯗꯨꯝ ꯀꯣꯏꯁꯜꯂꯒ ꯂꯩ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯇꯥꯏ ꯑꯀꯣꯏꯕꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯣꯏꯕ ꯐꯨꯔꯨꯞ ꯀꯩꯅꯣ ꯇꯥꯏ ꯇꯥꯡꯈꯨꯜ ꯉꯥꯛꯇ ꯇꯥꯏ ꯑꯗꯒꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯊꯌꯣꯡ ꯇꯥꯏ ꯑꯅꯛꯄꯗ ꯑꯩꯈꯣꯏ ꯀꯨꯀꯤꯒꯗꯤ ꯇꯥꯔꯝꯕ꯭ꯔꯥ ꯀꯨꯀꯤꯗꯤ ꯇꯥꯗꯦ ꯇꯨꯝꯈꯣꯡ ꯃꯔꯥꯡꯕꯦꯟ ꯌꯧꯕꯗꯤ ꯀꯨꯀꯤ ꯇꯥꯏꯌꯦꯕ ꯇꯨꯝꯈꯣꯡ ꯃꯔꯥꯡꯕꯦꯟ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗꯤ ꯇꯥꯡꯈꯨꯜ ꯉꯥꯛꯇꯅꯤꯁꯦ ꯑꯗꯒꯤ ꯁꯣꯝ ꯃꯈꯥꯔꯣꯝ ꯍꯥꯏꯊꯈ꯭ꯔꯒꯅ ꯑꯟꯗ꯭ꯔꯣ ꯊꯌꯣꯡ ꯂꯩꯈꯤꯕ ꯏꯃꯥ ꯍꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯑꯗꯨꯝ ꯍꯤꯡꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯈꯨꯟ ꯉꯥꯛꯄꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯋꯤ ꯅꯨꯡꯗꯥꯡ ꯌꯧꯔꯗꯤ ꯍꯦꯛꯇ ꯄꯥꯈꯠꯂꯤꯗ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯑꯗꯨꯗ ꯑꯗꯨ ꯂꯩꯔꯦꯌꯦ ꯑꯗꯨ ꯀꯨꯝꯊꯔꯛꯑꯦꯌꯦ ꯍꯣꯏ ꯇꯧꯅꯕꯗꯀꯣ ꯆꯤꯡꯒꯤ ꯌꯥꯡꯁꯦ ꯑꯧ ꯀꯨꯝꯊꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨ ꯀꯨꯝꯊꯔꯛꯀꯅꯤ ꯌꯥꯝ ꯃꯤꯄꯥꯏꯅꯩꯌꯦꯕ ꯌꯥꯝ ꯃꯤꯄꯥꯏꯅꯩ ꯑꯗꯨꯝ ꯁꯥꯇ꯭ꯔꯤ ꯂꯣꯏ ꯇꯥꯟꯅꯩ ꯑꯉꯥꯡ ꯅꯨꯕꯤ ꯏꯆꯥ ꯏꯁꯨꯅꯀꯣ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯏꯃꯥ ꯏꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤ ꯍꯦꯛ ꯈꯪꯉꯛꯄꯒ ꯏꯃꯥꯗ ꯐꯥꯎꯈꯤꯕ ꯃꯤꯀꯨꯞꯇꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯑꯁ ꯇꯧꯕꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯗ ꯑꯩꯈꯣꯏꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯐꯝꯃꯦꯕꯀꯣ ꯏꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉ ꯇꯨꯝꯕ ꯉꯝꯗ꯭ꯔꯦꯕ ꯍꯜꯂꯛꯇꯕꯁꯤꯗ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯪꯁꯤꯗ ꯐꯝꯅ ꯂꯩꯕꯗꯒꯤ ꯃꯌꯥꯝꯁꯤꯅ ꯅꯤꯡꯕꯨꯡ ꯁꯨꯝ ꯉꯥꯡꯅꯔꯒ ꯁꯨꯝ ꯆꯤꯔꯣꯟ ꯁꯨꯝ ꯇꯧꯅꯕꯀꯣ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯀꯔꯤ ꯇꯧꯔꯒꯦꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯁꯦ ꯍꯪꯕꯁꯦ ꯑꯩꯁꯦ ꯄꯥꯈꯠꯀꯅꯦꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯤꯗ꯭ꯔꯦꯕꯀꯣ ꯍꯥꯏꯕꯤꯗ꯭ꯔꯦ ꯀꯣꯟꯅ ꯄꯥꯁꯤ ꯂꯩꯇ꯭ꯔꯦꯕ ꯈꯪꯉꯀꯥꯟꯗ ꯑꯩꯁꯦ ꯈꯪꯉꯦꯕ ꯃꯣꯏꯅ ꯑꯩꯁꯦ ꯄꯥꯈꯠꯈ꯭ꯔꯅꯦꯅ ꯍꯥꯏꯕꯤꯗ꯭ꯔꯦꯕ ꯏꯃꯥ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯈ꯭ꯔꯦ ꯍꯦꯛ ꯈꯪꯉꯛꯄꯒ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯦꯟꯗꯕꯕꯨꯗꯤ ꯃꯌꯥꯝ ꯐꯥꯎꯕꯤꯔꯝꯕ ꯌꯥꯏ ꯌꯥꯝ ꯊꯪꯅꯕ ꯐꯥꯎꯋꯦ ꯑꯗꯨ ꯃꯤꯀꯨꯞꯇ ꯏꯃꯥ ꯆꯥꯎꯊꯣꯛꯆꯕꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯆꯥꯎꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯎꯊꯣꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦꯗ ꯑꯗꯨꯝ ꯏꯆꯥꯁꯦ ꯂꯩꯇꯕꯗꯒꯤꯀꯣ ꯃꯥꯅ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯆꯪꯗ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯥꯐꯥꯎ ꯇꯥꯟꯅꯩꯌꯦꯕ ꯃꯥꯁꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯗ ꯆꯠꯈꯤꯅꯨ ꯁꯥ ꯉꯝꯗꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯇꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯥꯁꯤꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯉꯔꯥꯡ ꯂꯩꯍꯧꯕꯗ ꯉꯔꯥꯡꯒꯨꯝꯕꯁꯦ ꯌꯥꯝ ꯀꯥꯞꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤ ꯆꯪꯈꯤꯕꯁꯦ ꯑꯃ ꯋꯥꯠꯍꯧꯕ ꯊꯣꯛꯂꯛꯀꯗꯕ ꯑꯃ ꯋꯥꯠꯍꯧꯕꯁꯦ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯀꯩꯝ ꯇꯧꯔꯣꯏ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯕꯗꯩ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯆꯠꯈꯤꯅꯣꯅ ꯑꯥꯐꯥꯎ ꯇꯥꯟꯅꯩꯌꯦꯕ ꯆꯠꯈꯤꯅꯨ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯗꯦ ꯂꯩꯍꯧꯑꯅ ꯑꯗꯩ ꯃꯥ ꯆꯠꯈꯤꯕꯗꯩ ꯑꯩꯁꯦ ꯑꯗꯨꯝ ꯁꯣꯔꯣꯛꯁꯤꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯦꯕ ꯄꯥꯈꯠꯇꯅ ꯑꯗꯨꯒ ꯑꯩꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯐꯝꯃꯦ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯤꯟꯗ꯭ꯔꯦꯕ ꯑꯩ ꯅꯨꯃꯤꯠꯁꯦ ꯏꯆꯥꯁꯦ ꯆꯠꯈꯤꯕꯗꯒꯤ ꯄꯥꯈꯠꯇꯅ ꯑꯗ ꯑꯩꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯃꯇꯨꯡ ꯀꯩꯅꯣ ꯄꯨꯡ 1, 2 ꯇꯥꯔꯛꯄꯁꯤꯅ ꯃꯩ ꯀꯂꯞ ꯅꯍꯥꯔꯣꯟ ꯀꯗꯧꯕꯁꯦ ꯅꯤꯡꯕꯨꯡ ꯁꯨꯝ ꯉꯥꯡꯅꯔ ꯀꯣꯏꯆꯠ ꯆꯠꯅꯕ ꯁꯨꯝ ꯐꯣꯟꯁꯦ ꯁꯨꯝ ꯇꯧꯅꯕ ꯑꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯈꯠꯂꯦꯕ ꯏꯁꯥꯁꯦ ꯆꯤꯡꯅꯕ ꯐꯥꯎꯕꯗꯣ ꯆꯤꯡꯅꯕ ꯐꯥꯎꯔꯒ ꯏꯁꯥꯁꯦ ꯃꯤꯍꯨꯟꯁꯦ ꯇꯪ ꯇꯧꯗꯅ ꯅꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯗ꯭ꯔꯦꯕ ꯃꯌꯥꯝꯁꯤꯅ ꯄꯥꯈꯠꯈꯤꯅꯦꯅ ꯀꯣꯟꯅ ꯗꯥꯛꯇꯔꯗ ꯆꯠꯈ꯭ꯔꯦꯌꯦ ꯑꯗꯨ ꯇꯧꯔꯦꯌꯦ ꯑꯗꯣ ꯀꯟꯅ ꯂꯥꯏ ꯈꯨꯔꯝꯁꯦ ꯑꯗꯨ ꯇꯧꯁꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯈ꯭ꯔꯦꯕ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯗꯒꯗꯤ ꯁꯨꯝ ꯁꯈꯤꯅꯥꯒ ꯐꯥꯎꯈꯤꯕ ꯃꯪꯗꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯀꯥꯏꯅꯒꯤ ꯁꯥꯃꯟ ꯐꯪꯈꯤꯕ ꯀꯔꯤꯒꯗꯤ ꯂꯩ ꯑꯗꯨꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯀꯥꯟꯁꯤꯅꯗꯤ ꯑꯗꯨꯝ ꯀꯥꯟ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯏꯁꯥꯁꯦ ꯏꯄꯥꯗ ꯄꯥꯈꯠꯇꯅ ꯂꯩꯔꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯕꯗꯤ ꯑꯩ ꯀꯌꯥ ꯃꯐꯝ ꯃꯔꯥꯡ ꯍꯥꯏꯗꯤ ꯈꯪꯍꯧꯗꯦ ꯁꯥꯃꯤꯡ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯥꯕꯁꯤ ꯃꯪꯒꯨꯝꯕ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯧ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗꯕꯣꯏ ꯈꯜꯂꯤꯗ ꯃꯥꯁꯦ ꯂꯩꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯏꯃꯥ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯂꯩꯗ ꯑꯋꯥꯕ ꯏꯕꯨꯡꯉꯣ ꯄꯥꯎꯗꯝ ꯀꯩꯀꯩ ꯑꯋꯥꯠ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯄꯥ ꯍꯥꯏꯕꯨ ꯃꯥꯁꯤꯅ ꯌꯨꯝꯁꯦ ꯑꯗꯨꯝ ꯄꯨꯕ ꯑꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯝ ꯃꯥꯅ ꯌꯨꯝꯁꯦ ꯂꯣꯏ ꯄꯨꯔꯝꯕꯅꯤꯅ ꯑꯋꯥꯠꯄꯅ ꯉꯥꯔꯤ ꯌꯨꯝꯒꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦꯗ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯇꯒꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥ ꯂꯩꯉꯥꯛꯇꯒꯗꯤ ꯀꯩ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯀꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯝꯕꯕꯨ ꯈꯪꯗꯦꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯗꯤ ꯃꯩ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨ ꯇꯧꯔꯛꯀꯅꯤꯅꯗꯤ ꯍꯥꯏꯈꯤꯕꯗꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯁꯤꯅ ꯂꯩꯇꯕꯁꯤꯅ ꯍꯦꯟꯃꯜꯂꯕꯅꯤꯅꯀꯣ ꯊꯣꯏꯗꯣꯛꯄ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯏꯇꯩ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯇꯅꯧꯕꯤ ꯏꯇꯩꯃ ꯑꯊꯧꯕ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯣꯏ ꯏꯇꯩꯃ
ꯑꯩꯈꯣꯏ ꯀꯔꯝꯕ ꯆꯍꯤꯗꯒꯤꯅꯣ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯏꯁꯦ ꯀꯔꯝꯕ ꯆꯍꯤꯗꯅꯣ ꯂꯨꯍꯣꯡꯕꯁꯦ 2015 2015 ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯆꯍꯤꯗꯤ ꯀꯌꯥ ꯐꯥꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯅꯔꯦꯁ ꯌꯨꯝꯅꯥꯝ ꯅꯔꯦꯁ ꯆꯍꯤ 8 ꯀ꯭ꯂꯥꯁ 1 ꯀꯥꯔꯦ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯗꯅꯦꯕ ꯃꯇꯣꯝꯗꯅꯦ ꯑꯗꯣ ꯏꯇꯩꯃꯗꯤ ꯀꯩꯀꯩ ꯊꯕꯛ ꯁꯤꯟꯐꯝꯒꯗꯤ ꯄꯥꯏꯕꯤ ꯇꯥꯃꯣꯕꯨꯗꯤ ꯑꯗꯨꯝ ꯊꯕꯛꯇ ꯑꯃꯁꯨ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯌꯨꯝꯕꯨꯗꯤ ꯄꯨꯕꯤꯔꯝꯃꯦ ꯍꯥꯏ ꯏꯇꯩꯃꯗꯤ ꯀꯩꯀꯩ ꯑꯩ ꯊꯕꯛꯀꯗꯤ ꯐꯤ ꯁꯥꯏ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯤ ꯑꯅꯝꯕ ꯁꯥꯏ ꯑꯗꯨꯒ ꯂꯧꯁꯤꯡ ꯃꯇꯝꯗ ꯂꯧꯁꯤꯡ ꯑꯗꯨꯝ ꯆꯠꯂꯦ ꯊꯕꯛ ꯏꯟꯈꯥꯡꯗꯤ ꯑꯗꯨꯝ ꯑꯐꯪꯕ ꯑꯔꯩꯕ ꯑꯗꯨꯝ ꯁꯨꯕ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩꯅ ꯑꯌꯨꯛꯇ ꯕꯖꯥꯔꯐꯧ ꯑꯩꯁꯦ ꯊꯣꯛꯑꯦ ꯑꯩ ꯂꯪ ꯂꯧꯔꯨꯒꯦ ꯂꯪ ꯄꯨꯊꯣꯔꯛꯑꯦꯅ ꯃꯥꯒ ꯃꯆꯥꯅꯨꯄꯥꯒ ꯌꯨꯝꯗ ꯆꯥ ꯊꯛꯑꯒ ꯂꯩꯍꯧꯋꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩꯁꯦ ꯆꯠꯈꯤꯕ ꯒꯥꯔꯤꯗꯨꯗ ꯑꯗꯨꯝ ꯇꯣꯡꯉꯒ ꯍꯜꯂꯛꯏꯅꯦꯕ ꯕꯖꯥꯔ ꯌꯧꯔꯒ ꯕꯖꯥꯔꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯁꯥ ꯉꯝꯗꯗꯅ ꯆꯥꯛ ꯆꯥꯗꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦꯕ ꯂꯥꯏꯍꯧ ꯍꯧꯋꯤ ꯈꯣꯠꯂꯦꯅ ꯆꯥꯛ ꯆꯥꯍꯧꯗꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯩꯁꯨ ꯌꯥꯝ ꯀꯨꯏ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯗ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯀꯧꯋꯦꯕ ꯏꯆꯟꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯑꯩꯈꯣꯏ ꯌꯥꯏꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯍꯧꯔꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯒꯥꯔꯤꯗꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯕ ꯍꯧꯔꯦ ꯑꯩꯅ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯆꯠꯈꯤꯅꯣ ꯈꯣꯠꯀꯤꯅꯣ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯈꯣꯏ ꯃꯤ ꯂꯧꯕ ꯆꯠꯄꯅꯦ ꯊꯨꯅ ꯂꯥꯛꯀꯗꯣꯏꯅꯦ ꯍꯥꯏꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤꯀோ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯄꯥꯎ ꯇꯧꯔꯀꯥꯟꯗꯗꯤ ꯂꯥꯛꯑꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥ ꯁꯤ ꯃꯈꯥꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯆꯠꯂꯣ ꯅꯌꯥꯝꯕꯗ ꯂꯧꯔꯨꯆꯣ ꯃꯁꯥ ꯉꯝꯗꯕꯅꯤ ꯆꯥꯛꯀ ꯃꯔꯨ ꯑꯃꯐꯥꯎ ꯆꯥꯈꯤꯗꯕꯅꯤ ꯂꯧꯆꯣ ꯆꯠꯂꯣꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯊꯥꯏ ꯑꯗꯩꯗꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯇꯩꯃ ꯌꯥꯏꯌꯦ ꯆꯠꯁꯤ ꯌꯥꯗꯤꯌꯦ ꯍꯥꯏꯔ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔ ꯄꯥꯏꯍꯜꯂꯦ ꯑꯩꯅ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯒꯗ ꯀꯩꯗꯧꯅꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯥꯏꯕꯗ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗ ꯊꯝꯃꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥꯁꯦ ꯍꯜꯂꯛ ꯉꯝꯗꯗꯅ ꯂꯩꯔꯒ ꯏꯇꯩꯃ ꯃꯅꯨꯡꯗ ꯆꯪꯈꯤꯗꯧꯔꯦ ꯑꯩꯈꯣꯏ ꯌꯥꯏꯁꯦ ꯆꯪꯈ꯭ꯔꯦ ꯑꯃ ꯍꯥꯏꯔꯦ ꯂꯥꯛꯑꯣ ꯃꯥ ꯌꯥꯗ꯭ꯔꯃꯤ ꯂꯩꯍꯧꯔꯁꯅꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯄꯨꯔꯥ ꯂꯩꯇꯦ ꯈꯣꯠꯇꯦꯁꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯩꯁꯤꯅ ꯑꯩꯈꯣꯏ ꯋꯥꯒꯤꯅꯤ ꯄꯥꯈꯠꯈꯤꯅꯤ ꯇꯧꯈꯤꯅꯤ ꯍꯥꯏꯕꯒꯤ ꯁꯣꯛꯑꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯁꯣꯛꯑꯦꯌꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯌꯦ ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯗꯥꯛꯇꯔꯗ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯩ ꯆꯠꯄ ꯀꯥꯟꯗꯗꯤ ꯗꯥꯛꯇꯔꯗꯗꯤ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯌꯧꯁꯟꯈꯤꯕꯒꯗꯤ ꯃꯥꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗ ꯃꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯤ ꯇꯧꯔꯛꯄꯗ ꯍꯥꯏꯗ ꯈꯪꯉꯦꯕ ꯌꯨꯝ ꯁꯥꯁꯤ ꯆꯦꯛ ꯂꯧꯁꯤ ꯑꯗꯒꯤꯗꯤ ꯃꯆꯥꯁꯦ ꯁꯦꯝꯕꯗ ꯂꯝ ꯈꯔ ꯍꯦꯜꯂꯦꯅ ꯃꯆꯥꯁꯤꯒꯤꯗ ꯋꯥꯕꯗ ꯃꯥꯅ ꯂꯝ ꯈꯔ ꯈꯔ ꯃꯉꯥꯎ ꯊꯤꯑꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯍꯥꯏꯔꯝꯕ ꯄꯣꯠꯅꯤꯗ ꯃꯪꯗꯒꯗꯤ ꯏꯇꯩꯃ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯛꯑꯦ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯒ ꯌꯥꯝ ꯀꯟꯅ ꯀꯩ ꯋꯥꯕꯗꯤ ꯀꯌꯥꯕꯨꯗꯤ ꯉꯥꯡꯗꯦ ꯃꯪꯗ ꯂꯥꯛꯄꯗꯣ ꯍꯦꯛ ꯁꯦꯠ ꯂꯥꯎꯅ ꯍꯦꯛ ꯊꯥꯔꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯂꯥꯛꯅꯕꯁꯦ ꯈꯔ ꯋꯥꯏꯑꯦꯕ ꯁꯤ ꯑꯉꯥꯡꯒꯤ ꯃꯉꯥꯎ ꯊꯤꯃꯟꯗꯅ ꯑꯗꯨꯅ ꯃꯥꯁꯤ ꯃꯆꯥ ꯃꯉꯥꯎ ꯊꯤꯕꯁꯤꯒꯤ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯁꯦꯟꯅꯧꯒꯨꯝꯕ ꯑꯗꯩꯗꯤ ꯆꯠꯊꯣꯛꯍꯟꯒꯅꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯍꯥꯏ ꯆꯦꯛꯁꯟ ꯋꯥꯍꯩ ꯑꯣꯏꯅ ꯑꯗꯨꯝꯕ ꯇꯧꯋꯦ ꯑꯗꯨꯅ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯁꯤꯒꯤ ꯂꯝꯕꯤꯁꯦꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯩꯅꯣꯝꯇꯪ ꯇꯧꯔꯦ ꯍꯥꯏꯔꯁꯨ ꯃꯥꯗꯤ ꯃꯥꯡ ꯊꯥꯔꯦꯛꯇ ꯆꯠꯈꯤꯑꯕ ꯃꯥꯒꯤ ꯃꯔꯤꯟ ꯈꯥꯕ ꯃꯤ ꯀꯤꯒꯟꯗꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯃꯥꯗꯤ ꯃꯥꯡ ꯊꯥꯔꯦꯛꯇ ꯆꯠꯈꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯝ ꯇꯧꯍꯧꯔꯛꯑꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣই ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄꯗ ꯃꯥꯡ ꯊꯥꯏꯌꯦꯕ ꯃꯥꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯔꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯄꯨ ꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯔꯤ ꯀꯩꯒꯤꯅꯣꯒꯨꯝꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯁꯦ ꯆꯠꯈꯤꯅꯨ ꯈꯣꯠꯈꯤꯅꯨ ꯍꯥꯏꯕꯁꯤꯗꯀꯣ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯠꯈ꯭ꯔꯦꯕ ꯃꯥꯅꯗꯤ ꯃꯅꯤꯡ ꯊꯨꯡꯅ ꯃꯅꯤꯡ ꯇꯝꯅ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅꯒ ꯂꯩꯇꯕꯇ ꯇꯧꯔꯒ ꯃꯤꯅꯒ ꯂꯩꯁꯨ ꯃꯌꯥꯝꯒ ꯀꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯃꯥꯏ ꯃꯁꯥꯗ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯁꯨꯀꯣ ꯑꯗꯨ ꯃꯥꯏꯗꯤ ꯃꯅꯤꯡ ꯌꯥꯝ ꯊꯨꯡꯅ ꯄꯥꯝꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯄꯤꯛꯄꯁꯤꯃꯒ ꯑꯩꯒ ꯂꯩꯍꯧꯕꯁꯦ ꯁꯤ ꯈꯛꯇꯪꯒꯤ ꯈꯔ ꯋꯥꯏ
ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯤ ꯃꯥ ꯅꯣꯡꯃꯇ ꯃꯥꯏ ꯃꯁꯥꯁꯦ ꯄꯣꯊꯥꯔ ꯂꯩꯌꯨ ꯌꯥꯗꯦ ꯁꯨꯗꯧꯒꯤ ꯅꯣꯝꯗꯧꯒꯤ ꯑꯃ ꯈꯪꯗꯦ ꯑꯗꯨꯝ ꯑꯗꯨꯅ ꯃꯥꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯣꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯥ ꯂꯩꯇꯕꯗꯒꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯦ ꯁꯤꯃ ꯇꯧꯏ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯔꯛꯄ ꯂꯩꯇꯦ MLAꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯇꯩꯃ ꯍꯪꯅꯔꯕ꯭ꯔꯥ ꯀꯃꯥꯏ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗꯔ ꯍꯨꯝꯅꯤ ꯁꯨꯕꯗꯔ ꯂꯥꯛꯑꯒ ꯂꯨꯄꯥ 10,000 ꯈꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯁꯨ ꯑꯗꯨ ꯇꯧꯏꯗ ꯇꯧꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯔꯤꯝ ꯁꯥꯟꯅ ꯍꯣꯏ ꯈꯨꯟꯅ ꯇꯧꯔꯃꯤꯅ ꯈꯨꯟꯗ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯔꯨꯗ꯭ꯔꯦꯀꯣ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗꯔ ꯍꯨꯝꯅꯤ ꯁꯨꯕꯗꯔ ꯂꯥꯛꯑꯒ ꯂꯨꯄꯥ 10,000 ꯈꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯨꯗꯩ ꯍꯦꯟꯅ ꯀꯅꯥꯒꯨꯝꯕ ꯀꯅꯤꯒꯨꯝꯕꯤ ꯑꯝꯇꯅ ꯂꯥꯛꯇꯦ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯍꯥꯏꯅꯤꯡꯕꯗꯤ ꯄꯦꯟꯗꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯍꯧꯗꯣꯏꯁꯦ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡꯁꯤꯒꯀꯣ ꯂꯩꯀꯥꯏꯁꯤꯗꯒꯤ 3 ꯌꯥꯎꯔꯦ ꯑꯃꯅ ꯃꯆꯥ 2 ꯂꯩꯍꯧꯔꯦ ꯑꯃꯅ 3 ꯂꯩꯍꯧꯔꯦ ꯃꯆꯥ ꯄꯤꯁꯛꯁꯤꯡꯗꯨꯒ ꯂꯩꯍꯧꯔꯤꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯨꯝꯕꯁꯦ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯈꯛꯇꯪꯅ ꯏꯆꯥ 2 ꯁꯦꯝꯕ ꯌꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯑꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯇꯐꯥꯎꯗ ꯑꯗꯨꯝ ꯋꯥꯏꯑꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯅ ꯂꯥꯏꯔꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯂꯧꯁꯤꯡ ꯃꯇꯝꯗ ꯂꯧꯁꯤꯡꯈꯔ ꯀꯨꯝꯃꯤꯁꯤꯅ ꯂꯣꯏꯔꯦ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯐꯤꯈꯔ ꯁꯥꯏꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯁꯨꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯗꯤ ꯑꯗꯨꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯈꯔ ꯋꯥꯏ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥ ꯐꯍꯟꯅꯤꯡꯕꯅꯤꯅ ꯃꯤꯅ ꯊꯥꯅꯔꯤꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗꯁꯨ ꯊꯥꯅꯤꯡꯉꯤꯗꯣ ꯍꯧꯖꯤꯛꯇꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯊꯥꯔꯗꯤ ꯄꯩꯁా ꯉꯥꯛꯇꯅꯦ ꯕꯦꯟꯗ ꯆꯠꯂꯦ ꯄꯩꯁꯥꯅꯤ ꯐ꯭ꯔꯤ ꯐꯪꯉꯤ ꯆꯥꯎꯁꯜꯂꯛꯑꯦ ꯂꯣꯏꯅ ꯑꯗꯨꯗꯨꯅ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯔ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯉꯦ ꯃꯣꯏꯅ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯗꯤꯀꯣ ꯏꯆꯥꯁꯦ ꯌꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯄꯣꯡꯒꯅꯦꯕ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯗꯣ ꯀꯩꯕ ꯌꯨꯝꯅꯥꯝ ꯅꯥꯔꯦ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯀꯩ ꯂꯝ ꯆꯠꯂꯨꯏꯕ ꯅꯈꯣꯡ ꯌꯥꯡꯉꯦ ꯅꯪꯁꯨ ꯅꯤꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕ ꯅꯦꯅꯦꯗ ꯀꯩꯗꯧ ꯆꯠꯂꯨꯏꯕ ꯗꯗꯥꯒꯤ ꯆꯝꯕꯜ ꯂꯧꯕ ꯆꯠꯄꯗ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯗꯨꯕꯣ ꯌꯨꯝꯅꯥꯝ ꯅꯥꯔꯦꯁ ꯌꯨꯝꯅꯥꯝ ꯅꯔꯦꯁ ꯍꯥꯏꯕ ꯅꯔꯦꯁꯁꯦ ꯀꯅꯥꯅ ꯊꯣꯟꯕꯤꯔꯝꯃꯤꯕ ꯃꯤꯡꯁꯦ ꯀꯅꯥꯅ ꯊꯣꯟꯕꯤꯔꯝꯒꯦ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣꯕ ꯃꯤꯡꯁꯦ ꯈꯪꯗꯦ ꯈꯪꯗꯦ ꯃꯃꯥꯗ ꯍꯪꯉꯨꯗꯅ ꯑꯝꯇ ꯍꯪꯉꯣ ꯃꯥ ꯀꯅꯥꯅ ꯄꯄꯥꯒ ꯃꯃꯥꯒꯅ ꯊꯣꯜꯂꯤꯅꯤ ꯄꯄꯥꯒ ꯃꯃꯥꯒꯅ ꯃꯊꯪꯗꯩ ꯈꯪꯖꯤꯜꯂꯨꯀꯣ ꯄꯄꯥ ꯃꯃꯥꯒꯅ ꯊꯣꯟꯕꯅꯦꯅ ꯍꯣꯏ ꯍꯥꯏꯌꯣ ꯍꯣꯏ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯂꯩꯁꯦꯝꯕ ꯃꯍꯩꯀꯣ ꯂꯩꯁꯦꯝꯕ ꯃꯍꯦꯟꯀꯣ ꯍꯥꯏꯁꯦ ꯅꯣꯏ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯅꯛꯄꯗ ꯂꯩꯕ꯭ꯔꯥ ꯀꯌꯥꯝ ꯂꯥꯞꯄꯤ ꯆꯤꯡꯉꯥꯔꯦꯟꯗ ꯆꯤꯡꯉꯥꯔꯦꯜꯗ ꯑꯗꯨꯗꯤ ꯀꯩꯗ ꯆꯠꯂꯤꯕ ꯂꯥꯞꯄꯤꯅꯦ ꯆꯤꯡꯉꯥꯔꯦꯜꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯆꯧ ꯅꯨꯡꯕꯨꯒꯤ ꯕꯁꯇ ꯕꯁꯇ ꯑꯗꯨꯝ ꯆꯠꯄ ꯅꯨꯡꯇꯤꯒꯤ ꯕꯁꯇ ꯆꯠꯂ ꯕꯁꯇ ꯍꯜꯂꯛꯀꯗꯣꯏꯕ ꯑꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯕꯁꯇ ꯆꯠꯄꯗꯣ ꯋꯥꯗ꯭ꯔꯣ ꯁꯥꯡ ꯆꯠꯄꯗ ꯋꯥꯗꯦ ꯋꯥꯗꯤꯌꯦ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯂꯧꯁꯟꯕ ꯉꯝꯃꯤꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯥꯛꯄꯗ ꯂꯨꯕ꯭ꯔꯕ ꯑꯔꯨꯕ ꯌꯥꯎꯋꯦ ꯑꯔꯨꯕ ꯌꯥꯎꯋꯦ ꯌꯨꯝꯗꯗꯤ ꯇꯨꯏꯁꯟꯗꯤ ꯇꯧꯕ꯭ꯔꯥ ꯏꯇꯩꯃꯒ ꯑꯗꯨꯝ ꯇꯧꯋꯦ ꯏꯇꯩꯃꯒ ꯇꯧꯋꯦ ꯍꯧꯖꯤꯛ ꯅꯪ ꯔꯦꯡ ꯀꯌꯥꯒꯗꯤ ꯇꯥꯒꯦ ꯅꯣꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯌꯣ ꯔꯦꯡꯛꯇꯣ ꯔꯦꯡ ꯀꯌꯥ ꯇꯥꯒꯦꯕ ꯍꯟꯗꯛꯇꯪ ꯆꯪꯕꯅꯦ ꯔꯦꯡ ꯆꯟꯗ꯭ꯔꯤ ꯍꯥꯏꯌꯣ ꯍꯟꯗꯛꯇꯪ ꯆꯪꯕꯅꯦ ꯔꯦꯡ ꯆꯟꯗ꯭ꯔꯤ ꯔꯦꯡ ꯆꯟꯗ꯭ꯔꯤꯌꯦ ꯑꯣ ꯅꯪ ꯃꯃꯥꯅ ꯌꯥꯝ ꯉꯥꯎꯁꯟꯅꯩ ꯍꯥꯏꯁꯦ ꯀꯩ ꯉꯥꯎꯁꯟꯅꯔꯨꯔꯒꯦ ꯑꯗꯨꯔ ꯗꯗꯥꯒꯤ ꯆꯝꯕꯜ ꯂꯧ ꯆꯠꯄꯩ ꯀꯩꯕ ꯑꯩꯅꯅꯦ ꯃꯤ ꯈꯔ ꯐꯨꯅ ꯆꯠꯄꯒꯤ ꯀꯅꯥ ꯐꯨꯅꯔꯨꯏꯕ ꯅꯪꯗꯤ ꯈꯠꯅ ꯍꯧꯔꯛꯄꯒꯩ ꯈꯠꯅ ꯍꯧꯔꯛꯄꯒꯦ ꯀꯅꯥ ꯈꯠꯅ ꯍꯧꯔꯛꯑꯒꯦ ꯀꯩ ꯈꯠꯅ ꯍꯧꯔꯤꯕ ꯕꯁ ꯃꯅꯨꯡꯗ ꯕꯁ ꯃꯅꯨꯡ ꯈꯠꯅꯍꯧꯔꯤꯕ ꯈꯠꯅꯔꯨꯏꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯒꯗ꯭ꯔꯣ ꯌꯥꯗ꯭ꯔꯤꯔꯥ ꯏꯃꯥꯟꯅꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯅꯁꯤ ꯈꯠꯅꯒꯨꯝꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯩ ꯑꯣꯏꯒꯦ ꯈꯜꯂꯤꯒꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯍꯥꯏꯌꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯅꯪ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯀꯩ ꯑꯣꯏꯗꯣꯏꯕ ꯀꯃꯥꯟꯗꯣ ꯀꯃꯥꯟꯗꯣ ꯑꯦꯁ ꯀꯃꯥꯟꯗꯣ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯕꯤꯗꯣ ꯀꯃꯥꯟꯗꯣꯔ ꯀꯩꯗꯧꯗꯣꯏꯕ
ꯀꯃꯥꯟꯗꯣ ꯅꯣꯡꯃꯩ ꯀꯃꯥꯏꯅ ꯅꯣꯡꯃꯩ ꯀꯃꯥꯏꯅ ꯀꯥꯞꯀꯦ ꯀꯃꯥꯟꯗꯣꯔ ꯅꯪ ꯀꯩꯗꯧꯅꯤ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣ ꯃꯃꯥꯗ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯀꯃꯥꯟꯗꯣꯔ ꯀꯩꯗꯧꯗꯣꯏꯕ ꯀꯥꯞꯅꯗꯣꯏꯕ ꯀꯥꯞꯅꯗꯣꯏꯕ ꯅꯣꯡꯃꯩ ꯀꯃꯥꯏꯅ ꯀꯥꯞꯀꯦ ꯑꯝꯇ ꯄꯣꯁ ꯇꯧꯔꯛꯑꯣꯅꯦ ꯑꯩ ꯌꯦꯡꯒꯦ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯈꯨꯠꯀꯗꯤ ꯌꯥꯝꯅ ꯑꯗꯣ ꯀꯩꯅꯣꯗꯤ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯄꯥꯕ꯭ꯔꯣ ꯅꯣꯡꯃꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯡꯃ ꯉꯥꯛꯇꯤ ꯉꯥꯏꯍꯥꯛꯇꯤ ꯄꯥꯏꯌꯦ ꯑꯗꯣ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕꯩ ꯆꯩ ꯍꯥꯏꯁꯤꯗꯤ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯌꯣ ꯀꯀꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯌꯥꯝ ꯐꯨꯅꯩ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯌꯥꯝ ꯐꯨꯅꯕ꯭ꯔꯥ ꯃꯤ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯄꯄꯥꯅ ꯆꯠꯂꯝꯗꯥꯏꯗ ꯊꯦꯡꯅꯍꯧꯕ꯭ꯔꯣ ꯅꯪ ꯄꯄꯥꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯏꯆꯥꯗ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯦ ꯀꯩꯁꯨ ꯍꯣꯔꯦꯟ ꯇꯧꯗꯦ ꯃꯪꯗꯗꯤ ꯂꯥꯛꯄ꯭ꯔꯣ ꯄꯄꯥꯗ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯃꯪꯗ ꯀꯌꯥꯗꯤ ꯍꯪꯗꯦ ꯀꯩꯝ ꯍꯥꯏꯕꯗꯤ ꯂꯥꯛꯇꯤ ꯂꯥꯛꯄ ꯃꯪꯗ ꯕꯕꯥꯅ ꯐꯨꯔꯝꯕ꯭ꯔꯣ ꯅꯉꯣꯟꯗ ꯉꯥꯎꯁꯟꯅꯩ ꯀꯥꯏꯅꯒ ꯐꯨꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯂꯝ ꯍꯦꯜꯂꯦ ꯃꯁꯤ ꯉꯥꯡꯁꯤ ꯀꯥꯏꯅ ꯐꯨꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯐꯨꯠꯇꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯐꯨꯗꯦ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯄꯄꯥꯗꯣ ꯅꯨꯡꯁꯤꯕ꯭ꯔꯥ ꯄꯄꯥ ꯀꯥꯏ ꯆꯠꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯀꯥꯏꯗ ꯈꯥꯃꯦꯟꯂꯣꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯃꯃꯥꯅꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯄꯄꯥꯗꯣ ꯈꯪꯗꯦ ꯄꯄꯥꯅ ꯍꯥꯏꯔꯝꯕꯗꯤ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯃꯥꯟꯗꯣ ꯑꯣꯏꯌꯨ ꯂꯥꯏꯔꯤꯛ ꯀꯃꯥꯟꯗꯣ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯄꯥꯗꯗꯤ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯕ ꯈꯪꯕ꯭ꯔꯥ